ꯃꯔꯨꯑꯣꯏꯅ ꯕꯤꯖꯦꯄꯤꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯀꯟꯅ ꯐꯅꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯨꯆꯤꯡꯕ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯇꯣꯈꯥꯏꯕ ꯒ꯭ꯔꯨꯞꯄꯤꯡꯒ ꯁꯥꯒꯠꯅꯔꯛꯇꯅ ꯇꯧꯗꯅ ꯗꯦꯜꯂꯤꯗ ꯆꯠꯇꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯎꯅꯅꯕ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝ ꯑꯃꯒꯤ ꯄꯥꯎ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯤꯖꯦꯄꯤꯒꯤ ꯂꯤꯗꯔꯁꯤꯞ ꯃꯔꯨꯑꯣꯏꯅ ꯂꯤꯗꯔꯁꯤꯡꯅ ꯗꯤꯁꯦꯝꯕꯔ ꯇꯥꯡ 13ꯗ ꯑꯣꯜ ꯗ MLAs of BJPꯒꯤ MLAꯁꯤꯡ ꯀꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯌꯥꯎꯔꯤ ꯉꯔꯥꯡꯁꯨ MLA ꯈꯔ ꯆꯠꯈꯤꯕ ꯉꯁꯤꯁꯨ ꯆꯠꯀꯗꯕ ꯃꯁꯤꯒꯤ ꯃꯅꯨꯡꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ A. ꯁꯔꯗꯥꯁꯨ ꯉꯁꯤ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ PRC ꯁꯥꯡꯗꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯊꯧꯔꯥꯡ ꯄꯣꯃꯤꯠ ꯌꯥꯠꯄꯗꯧꯅꯁꯨ ꯎꯕ ꯃꯥꯜꯂꯤ ꯇꯧꯕꯗꯕꯨ 2027ꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯔꯦ 2026 ꯍꯧꯖꯤꯛ 25ꯀꯤ ꯗꯤꯁꯦꯝꯕꯔꯅꯤ 26ꯀꯤ November, September, October, November side call of conduct ꯆꯠꯅꯈ꯭ꯔꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯃꯇꯝꯁꯦ ꯁꯨꯞꯅꯗꯒꯤ ꯊꯥ 6-7 ꯈꯛꯇꯃꯛ ꯉꯥꯏꯁꯜꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯊꯪꯒꯤ ꯂꯩꯉꯥꯛ ꯑꯃ BJPꯅ ꯁꯦꯝꯅꯤꯡꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯏ ꯇꯧꯕꯗꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠꯗꯤ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯦꯜꯂꯤꯗ ꯀꯧꯁꯜꯂꯤꯕ ꯐꯤꯕꯝꯁꯤ ꯑꯅꯧꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯅꯅꯕꯒꯤꯗꯃꯛ ꯀꯧꯁꯜꯂꯛꯄ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯇꯥꯃꯣ ꯀꯔꯤꯅ ꯌꯦꯡꯕꯤꯕ ꯌꯥꯏ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯀꯧꯁꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯂꯤꯗꯔꯁꯤꯞ ꯎꯅꯕꯒꯤ ꯃꯇꯥꯡꯗ ꯎꯅꯗꯅ ꯍꯜꯂꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯀꯧꯁꯤꯜꯂꯤꯕ ꯃꯤꯐꯝꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯁꯥ ꯇꯧꯕ ꯌꯥꯏ ꯇꯥꯃꯣ ꯀꯔꯤꯅ ꯊꯝꯃꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤꯗ BJPꯒꯤ ꯍꯟꯗꯛꯀꯤ MLAꯁꯤꯡꯁꯤꯒꯤ ꯊꯧꯑꯣꯡ ꯃꯌꯥꯝꯁꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕꯗ ꯃꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅ ꯀꯧꯔꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯆꯠꯂꯦ ꯅꯠꯇ꯭ꯔꯒ ꯆꯠꯇ꯭ꯔꯒꯁꯨ ꯃꯣꯏꯅ ꯀꯧꯔꯛꯇ꯭ꯔꯒꯁꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯕ ꯆꯠꯂꯤꯅꯤ ꯍꯥꯏꯅ ꯍꯦꯛ ꯆꯠꯂꯒ ꯎꯅꯗꯅ ꯍꯦꯛ ꯍꯜꯂꯛꯄꯒꯨꯝꯕꯀꯣ ꯑꯗꯒꯤ ꯃꯣꯏ ꯃꯁꯦꯟ ꯑꯥꯗ ꯋꯥꯔꯦꯞ ꯂꯧꯕ ꯍꯦꯛ ꯉꯝꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯤꯗꯩ ꯆꯠꯂꯤꯕ ꯃꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯍꯦꯛ ꯁꯥꯎꯅꯕ ꯊꯣꯛꯑꯦꯒ ꯍꯥꯏꯕꯒꯨꯝꯕ ꯍꯦꯛ ꯇꯥꯕ ꯑꯗꯩ ꯑꯃꯨꯛ ꯍꯦꯛ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯍꯦꯛ ꯇꯧꯅꯕꯀꯣ ꯁꯨꯝꯕ ꯍꯦꯛ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯍꯥꯟꯅꯒꯤꯗ ꯃꯃꯥꯡꯒꯤꯗꯅ ꯃꯃꯥꯡ ꯑꯃꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯔꯝꯗꯤ ꯀꯩꯅꯣꯗ 2027ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯦ ꯁꯤ ꯃꯥꯡꯑꯣꯏꯅꯅ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯍꯟꯖꯤꯜꯍꯧꯕ ꯉꯝꯍꯟꯗꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ BJPꯒꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤ PRꯒꯤ ꯀꯩꯅꯣꯁꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎ ꯂꯩꯔꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯁꯥꯡꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯝ ꯏꯂꯦꯛꯁꯟ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯌꯧꯁꯤꯜꯂꯛꯄ ꯑꯣꯟꯂꯤ 6 months ꯈꯛꯇ ꯉꯥꯏꯔꯛꯀꯗꯣꯏꯅꯤ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯅ ꯆꯍꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯁꯦ ꯁꯦꯝꯍꯧꯔꯒ ꯃꯤꯌꯥꯝꯒꯤ ꯌꯥꯅꯕ ꯊꯕꯛ ꯈꯔ ꯇꯧꯍꯟꯒꯦ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯀꯣꯛꯇ ꯌꯥꯎꯔꯤ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯃꯛꯅꯕꯗꯤ ꯁꯦꯝꯃꯛꯀꯅꯤ ꯍꯥꯏꯗꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯗꯤ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯔꯤꯕꯁꯦ ꯀꯅꯥꯕꯨ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯈꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗꯅꯤ ꯁ꯭ꯋꯥꯏꯗ ꯍꯦꯛ ꯑꯩꯈꯣꯏꯅ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯃꯛꯇꯕ ꯑꯗꯨꯒ ꯃꯣꯏꯅ ꯁꯤꯃꯗ ꯇꯨꯡꯁꯤꯜꯂꯒ ꯁꯤꯃꯗꯤ ꯃꯥ ꯂꯨꯆꯤꯡꯕ ꯈꯜꯂꯒꯦ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯅꯝꯐꯨ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯝꯇ ꯆꯦꯟꯕ ꯌꯥꯔꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯉꯤꯗꯨꯅꯤ ꯃꯃꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕ ꯃꯣꯏ 2-3 ꯑꯗꯨꯝ ꯌꯥꯎꯔꯛꯄꯗꯒꯤ ꯆꯤꯡꯈꯥꯏꯅꯕ ꯈꯔ ꯇꯧꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯨꯆꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯣꯏꯅ ꯅꯣꯏ ꯀꯩꯅꯣꯒꯤ BJPꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚꯀꯤ ꯂꯨꯆꯤꯡꯕꯁꯤ ꯃꯥ ꯑꯣꯏꯅ ꯈꯜꯂꯦ ꯃꯥꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯜꯂꯅꯤ ꯍꯥꯏꯅ ꯊꯣꯛꯂꯥꯎ ꯈꯟꯕꯗ ꯃꯌꯥꯝꯁꯤ ꯑꯗꯨꯗꯤ ꯌꯥꯔꯦꯀꯣꯅ ꯍꯥꯏꯔꯒ ꯆꯠ ꯂꯣꯏꯁꯤꯟꯈꯤꯕꯀꯣ ꯑꯗꯨꯗ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯟꯗꯛꯁꯨ ꯑꯗ ꯀꯅꯥꯕꯨ ꯈꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯅꯨꯡꯗ ꯈꯟꯒꯗꯕ ꯃꯤ ꯑꯃ ꯍꯥꯟꯅ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯃꯗꯨꯗ ꯅꯝꯗꯅ ꯃꯥ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯁꯣꯝꯒꯤꯗꯤ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯁꯤꯅ ꯈꯜꯂꯤꯗꯤ ꯑꯩꯈꯣꯏꯗꯤ ꯃꯣꯏꯅ ꯈꯜꯂꯛꯄ ꯃꯤꯗꯨꯃ ꯌꯥꯔꯦ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣꯗ ꯃꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯩꯅꯤ ꯃꯥꯅ ꯈꯜꯂꯛꯄꯗꯨ XYZ ꯑꯣꯏꯕ ꯌꯥꯏ ꯑꯗ ꯑꯩꯗꯤ Xꯒꯤ ꯃꯤꯅꯤ Yꯒꯤ ꯃꯤꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ Xꯇꯨꯅ ꯈꯜꯂꯛꯑꯗꯤ X ꯑꯩꯒꯤ ꯃꯤꯆꯪ ꯑꯣꯏꯕ ꯃꯥꯒꯤ ꯃꯤꯆꯪ ꯑꯣꯏꯕ ꯑꯗ Y ꯈꯟꯈ꯭ꯔꯒꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯝ ꯌꯥꯗ ꯌꯥꯗꯅ ꯑꯗꯨꯝ ꯌꯥꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ X ꯈꯟꯈ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ Y ꯑꯩꯈꯣꯏꯅ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯆꯞ ꯆꯥꯕ ꯑꯗꯨꯒ ꯂꯣꯏꯅꯅ Xꯁꯨ Yꯁꯨ ꯄꯥꯝꯗꯦ Zꯁꯦ ꯑꯩꯈꯣই ꯈꯜꯂꯦ Zꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯅ ꯉꯁꯤꯐꯥꯎ ꯄꯨꯊꯣꯛꯄ ꯉꯝꯗꯕꯁꯦ ꯒꯕꯔꯅꯔꯗ ꯃꯣꯏ 38 ꯈꯪꯅ ꯁꯥꯏꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯁꯤ ꯂꯩꯔꯦ
माना कोई की चिंबो गनी माबू चिफ मिनिस्टर ने अपॉइंट तौबिरो ना वासक लौबिरो ना हाइबदो ngam ne hojik thorai ba moi khanbagi center yomnari se mahusana adum BJP jungai congress jungai central dagi mokoi gi ching base adum khanbi thoma ba dum lai maram di oining ba mise adum yamanga lai sidagi unanimously ma khoi myam na nominate tawre khalle haibo wafam du di ngasi bogo lai tabina madu gi su du di adum lai kini aduga कोई की लाइव ओवरऑल लियन मतमदा रेड 14 की हयेंग की हंचित की मिफम से मसी बीजेपी की मणिपुर की गवर्नमेंट अमा लाखोय मताना या मरु ओय बा म ओयरी अदुगा लोइनना मसी की मतुंग ददी हाइदि 14 की मतुंग दगिदि करिगुंबा होम खरा गवर्नमेंट सेमना बि थवांग खरदि सोइना पाइखलप याय एन खली अदु 14 जे नाइ तारी 14 जौजि बाउदि 14 की मीटिंग हिदा थोरकबा रिजल्ट आउटपुट तो येंगदना कोइनो जी हेता गेस तौर पंगा हाइबसे स्पेकुलेशन दा हाइबसे कोई किदंग मरम सभाट्री के प्रीमेचो ओहेना आई सुमाइ थमजगे